Konat sangma thangza numite Imphal lakadori NPP na lengak sagot pat tok labayai BJP manung su irang lakadori NPP gi MLA mari Delhi da puduna Union Home Minister Amit Shah unahalaga pirakhiba thajaba punama tha anirom gi matuna manghanbaga loinana apang masibagi damak sauraba Meghalaya gi minister su oiriba NPP gi National President Konat sangma party asigi aroiba phirep lawminana ba lakliba thangza numita Imphal lakadori Maki Kongsat asida party gi MLA mari puna unaraga mapham lauthok piraba makhoi ani da pukning thogat po aina minister pham thadokna ba warep laurabe yai masigi sumathak te NPP na NDA gi alliance tagi tok le haina lauthokpaga loinana BJP gi lusingba Himanta Biswa Sharma na convener oiba North East Democratic Alliance tagi tok le haina lauthoklaba yai hairi thajaba yaba mapham dagi phangba paw amana hai mapham lauthok pikraba BJP gi minister ahum thamoi sokna waraukhre Makoi ahum ga loinana BJP gi MLA kharaga loinana BJP dagi resign tawnaba phire phawba laurakpa yana leire paw asin hai NPP gi minister ani kathoknaba ngasi ayuk Union Home Minister Amit Shah na party asigi National President Konat Sangmada telephone tawduna khangalakhi adubo Konat Sangmana Amit Shah gi wafam adu yakide MLA mari mahakaloinana Delhi da puraklaga mapham da Home Minister na phongdoki bu wafam singadu thabak oina onthokpagi muhota ona tainaba wafam mayam phongdorak pataragadi MLA sing aduna kari khankigani haiba khanthabina ba haiki adubu NPP gi wafam adu tabibagi muhota numidunga matamda NPP gi minister ani drop tawnana ba Union Home Minister na minister nongthongbam birenda thawda pirakhi hairi LJP gi masak naiba miyo amana pauksi asida hai masiga chap manaba mawong amada lok jan shakti party gi naitom lengak paibada yaurakhiba karam syam da ngasi chief minister na telephone toroktuna minister reshuffle gi matana watana khi adubo ma resign tawnaba wafamdi masjid ama phawba palakhide aduga kaina thangna minister drop tawre haba paw tarakpasi BJP na party asida khatnaba hobani haina lawi Political observer kharana pauksi asida hai NPP gi MLA mari puna satmina khigane makhoi na haujikti BJP gi lengak te sogotpagi wafam leireroi minister ani asisu athuba matamna pham thadokpagi serol pisilaklagane tawbada de Manipur election gi modern code of conduct satnaraba matamda makhoi ani pham thadokani haibagi thajaba lai maramdi makhoi na pham thadokraba tungda hangduna lehauriba pham ani ado khoisak thaduna MLA atai phananaba honarakpada minister wasak lawba yahandanaba amasum makata balenga inthunabagi lalong sathaba nuainabane Pawsina makata na hai BJP gi minister mari hanadagi hauna punna satminaduna lakhi makoina Congress dagi sanglakpasingna minister haptanaba hanadagi hauna center da taknaduna lakhi adobo nongthongmam berena pambai kayamarum sizinaraga makoi anida minister hapkiba amazum makoi buna thawoibidre haibgi achokba lalau ama lakpa yai akaknaba matam ama piraga nongthongmam beren sindoknaba demand torakpasi yai masida karigumba taraktaba thoklagadi makoi MLA phamdagi resign toraba yana leiri minister reshuffle tawkraba tungda masida MLA sing punsinaraga wa khanaba hokibasi apaba nate se minister na makoibu mapukning phajinduna mahaki khumbanungda thamba ngamdragadi ikui kuidana Manipur political gi achauba sarangnaba wathok ama lakpa yai masina president rule laklabagi masak ohengadawri masimak center na pamba leibra haibagi motchu political observer singna pinaragli hanasu pausi makata na phungdorakli Atopa maru oiba paw amanamu sahi 13 ki nupi masa ama sexual assault sathakre sienaba miyoi mari police na fare Imphal West ki mapham amada ngarang nungthil pung ama makhairum tab adu waida sahi 13 ki nupi masa ama bu koi besatlusi haiduna pubiraga yum amada pusinduna sexual assault sathabikre hairakpadagi thawdo adu sienariba miyoi maribu Lamphel police station na pharaba matung special judge Pokso Imphal West na accusing adubu thasigi kunganipan phawba police custody da remand pikre thawdo asigi matangna victim oihurabi nupi masa asigi apok pina Lamphel police station da complaint ama torokpadagi police na FIR lokhatuna investigation sathakibane complaint aduna hairibadi sahi 13 ki nupi masa asiga sahi 19 rongi mamanabi amaga victim asigi mayumdagi koirusi haina punna thokminakibane hairiba thawdo asigi matungna victim asigi mobile phone gi khuthangda Langol Laimanai de Labor Laisham Frankie Elias Putin say kun apokpa L Flinky Masagi Mayumgi Pamunda Pusinduna sexual assault satabikre haiduna Paupiraki Taudo Asigi Matana police na makataba investigation satakibida accused number 1 Oriba Frankie da Natana Uripo Sorbon Tingel degi Pangamam Potsangbam Elias
Pelison Seikun Apokpa, Somorendro, Poshangbam, Nagamapal, Hawai Sangbam Lekaidigi, Khoisnam, Yai, Elias, Yaikomba, Apokpa, Khoisnam, Lukhoi, Singjamai Ningom, Hongzaudagi Haisnam, William Seikun Apokpa, S. Dines. Police na Padna Wang Pong Sing Satarkibani, Police ki Wang Pong Adudagisu, Yaikomba, Petition Amasum, Wilson na, Car Amada victim Asigi Mamanabi, say Taragani Pangin Nupimacha Asibu Garida, Haptuna Koi Busalusi, Heduna, Purakibani, Adobo, Langol, Laimanai, the Laba Yum Amada Gari, Adubu Kamduna, Yum Manung the Punna, Sangminaki, Gari Kamduna Lady by Yum Adu Frankie Yum Nehaba, Ashisu victim Aduna Kanki, Heidi by Yum Adugi waiting room the Susana Naba, Asapar Kakta Natana Yusu. Punna thakminaki matam khara lairaba matung Frankie na becting asibu atopa ka amada sangduna wari sarusi haina pukhraga Frankie gi bedroom gi ka adu thonglunsin kibane victim gi mamanabi aduna su ka adu gi thong hangnanaba lakminaki ba mamanaba sing aduda haizaki hairiba thawdo asigi damak Frankie na kanago mamiyoi kharaga laktunaba manba thawdo asi sathabu oiramgani thajabadagi police na su case asida IPC gi under section 120 of bibu case asida hapsinduna makhataba investigation asi sathaki hairi police na mara laire hairiba Frankie the Wang Pong sathaba matamda thawdo adubu kopsinna ba khonai aduga victim Nupimacha asiga mamanabi asiga makhoi punna waiting room da punna phamine hainasu khumlakhi thawdo asigi accused ani dasu wafam asi cha manaba pakhom pibata natana accused number 2 oiriba pangambamnadi makhoi gi mathakta thawdo asibu lana search tawbuni hainasu khumki Police ne accused Maribu Makhataba police custody launabagi dama ngasi special judge Proxo Imphal West ta puthuraki police ki remand player adubu special judge Proxo Imphal West na taraba matung accused Mari adubu thasigi kunganipan phawba numit mangani gi police custody da remand pi khrenes paw sina makhatana phungdur adu yamna nungaita thawdo amani mem sagumasin ji khoi Manipur di yamna toina thokpa case am oikhalakli loisilakpo ina mem mapalam ge Manipur gi wangbada Manipur su dum thokpa maroiba pawng khtanga mem marak thana hapsaramge Hawaijar sarubadagi angang ama yauna miyoi kuntraga nithoi lekanakre sai taragi Nupamacha ama yauna Mizoram gi capital Aizol gi nongpok thangba saruktagi yamdrabada miyoi kuntraga nithoi food poisoning na maram oiduna tuan ba hospital sing amadi health center sing na pukhatuna lekanakre miyoi sing ado Hawaijar sarubadagi masada food poisoning gi layong sing laki haina yumjakai sanumita health ki official amana phungdoki Miyoi kuntraga nithoi adugi manungda miyoi ahum Aizolda leiba private hospital amada admit tawki amana government hospital amada admit tawki atai kunganipan aduna Presbyterian Church Hall amada siemba temporary facility amada lekanaki haina official amana phungdoki food poisoning gi case asida mi sibigi pawdi fangkide thawdo adu thokliba mapham sithe bengi local leader Laljonglia haiki madudi ningthokaba numitki numidang Hawaijar samina khiba matungda miyoi kayana sakhaunaba khom ham thaba lehau hauba amasum obagi complaint tawnaki sithe beng hairiba mapham adu Aizol East to Assembly constituency gi manungsana lei mapham adugi nupi amana yonba Hawaijar sarubadagi food poisoning lakhibagi thawdoktuda yamdrabada miyoi 59 laikanaki laiba pokpa numikki ahingdagi local MLA amasum minister Robert Romawiya Roitiena kana honaduna miyoi sing adubo hospitalized tawki Hospital amade atai health center singda sangdaba singna mayumda laikanaki haina local leader asina phunukhi maki matung ina nurse marina temporary facility aduda pali 9 na laiduna anaba sing yengsinbagi thabak tawri doctor kyasu laktuna sang 9 patient sing phibam yengsin ki haina su pausi si kuthangna makhatana phungdoragi duga mem kantin hapningba to pakya marum su lairi hoy nungthin gida mem share tawjarage share ngasi gi video si matang sai lusinjarage thank you